Diagnostic ki lamda chahi nipu hena mangjil thana lakpaga loinana Babina group na miyangmi mafamda lanthokjari anova ana layingi pathapta compassionate healthcare specialized field kun henbagi khanghairaba expert singa tanaduna matamga chunaraba layingbagi kanaba lobiyu Paidigi luba treatment dagi horaga personalized oiba treatment pitana adongi haksal fagatnaba honaba asina ikoigi pandam oi Adongi haksang fagalakpagi khongchata nungaiba amadi afaba layingi chapcharaba kanaba lobiyu Babina Hospital where hope meets compassion Good afternoon, ELITETV test of cartoon ki mahau meng tai sung har taram lok seri meron ngasi fala funga pau se sing cartoon sing the cartoon nisina kari haining liba kari phonong liba kari wakal khalan liba abdu me am da sanwa thamjage an malok khasage Shanghai Express ki othok pani da ba cartoon si yang phajaba wa to le ba cartoon ni kai haige da me am je sa me am je pulle aduga sa gi ding thok sina hairak pani kana anu leader amana akhoi me am Punna yamna nungsi janana leminasi na hairak ni adada amasina usek yam kai haitare awangba or stress oigdra mana khume yamna fajaba wahaini adubu othokpadi yaroi maramdi kai ga saji ga punba yagadra nongsaga hainaga punba yagadra haidana sigi leiriba piriba message si leiriba khoi mayam sida punna hingmunabdi yabadu kamba na masa masagi sajat le chatto he ulakpa yawba auna kai ga masagi saji duga leminaba yagadra chathu oidra ada nongsaga hainaga leminaba yagadra haibagi yamna fajau hang amasu leimini duna hoi sana saga tawkana midi adumuk gyan taba mioi kambuni na sa makti natabani maduna nungsi chanana hinginaba tonga tonga fruit mayam si nungsi chanana leimina bagi adumba apil lamasu tawba amna bahan tok leiba cartoon ne thamjage mathang da leisina koi sana leiba ki loire dana haibdani loire dana sida ngarang si koi gandhi jayanti gi numini maduda base toroga cartoon se rakpani gandhi sida koi lei peri huoga leader sina haiba bai ni kamai haida babuji nalaisu nahaku michet phangba ngamjage na khoirambani ada gandhi na kumei he raibo na bukche di sengdana na pukchel sengba darkar oi and leader sing si pukchel sengna di tungi mirol na su phajana haina roi debani auna yamna pukchel sengna lebaki miyamgi khallaga thabak tawudo adune da karu seduna na kumnai su michet phangjage na sagi leader sina khoirambani MLA natraga minister ni muina habdoina Nehru tupi upaba kutabai jama seladi madu MLA natraga minister amu oiredna gadi da khoi lei preng to huoga haibadu neba babuji tanaisu na ku michet phangbangam jage ra kan heraibo dabuk je di sengdana da yamna phajaba jesu wan tok leba cartoon thamjage mathang da leisina khoi pongna phamgi balo he aduni balo is the police siga pasagi micham praja siga mukne bagi kanone senamani adada mai police na haibdu lewa terrorist singdu karam kanda kari tor kare haigambra ana hangbune da praja singa tar jetlaga kaino ne hairi dubo adudi akoina hangada natro da koina khangdaga koina karam khangdoino haidana pasagi praja singjina phongdorokpa aduna leiriba security forces ki aduga Manipur police ki leiriba yam singisida praja bungak shenab leiriba yam singisida khangada han akogi khangada basingdu khangda praja do onjalakpagi mongda leiri haibagi aduba message ama piba cartoon ni auna haisi terrorist sindu karam ganda kari tokini haiba gambra alabar hangak pare adeda punja sina haire kaino haibiri dubo adudi ekoina hangada natro da koina khangdaga ekoina karam khangdoino haidana adugumba akogi haitare message ama piba cartoon ni thamjage mathangda leisina koi lan paugi as loire haibadani ana mantri mandol se laga khungang sida visit lakpane adani imai bel sida hangbane imai bel se ima koidi ising gadai dagi thakli bage ada imai bel se khume khongba dagi khara thak komkut dagi khara thak leiri na ising phangde bage awaba har ghar jalna project phajaba mayam leiraga sosisi to tiusing udaba jaga mayam leiri aduna haji praja sichi wanaba adane da ising machine kara ithake kana khongba dagi khara thak komkutai khara thak leiri haidana khongdorokpa yam phajaba se ju cartoon ne thamjage mathang da leisina ko ichel express ki naire haibani
ꯅꯩꯔꯦ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯕꯟꯒꯤ ꯃꯅꯨꯡꯗ ꯇꯧꯅꯔꯤꯕ ꯊꯤꯡꯖꯤꯟꯅꯕ ꯈꯣꯠꯆꯤꯟꯅꯕ ꯂꯝꯕꯤ ꯊꯠꯄ ꯇꯧꯕꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛ ꯊꯝꯃꯛꯄꯅꯦꯅ ꯈꯜꯂꯤ ꯀꯃꯥꯏꯅ ꯊꯝꯃꯛꯀꯦꯗ ꯁꯔꯀꯥꯔꯗꯒꯤ ꯗꯤꯃꯥꯟ ꯇꯥꯟꯕꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯐꯨꯅꯗꯅ ꯗꯨꯁꯃꯟ ꯁꯦꯝꯅꯔꯒ ꯀꯔꯤꯅꯣ ꯀꯥꯟꯅꯗꯣꯏꯁꯦꯅ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗ ꯑꯃꯁꯤꯗꯁꯨ ꯈꯨꯝꯃꯛꯑꯦ ꯕꯟꯗꯤ ꯍꯥꯏꯈ꯭ꯔꯗꯤ ꯀꯅꯥꯁꯨ ꯆꯥꯟꯅꯕ ꯅꯠꯇꯦ ꯇꯉꯥꯏ ꯐꯗꯕ ꯈꯔꯗꯨꯗꯤ ꯌꯦꯡꯕꯤꯕ ꯐꯩꯗꯅ ꯑꯩꯈꯣꯏ ꯁꯨꯅ ꯑꯩꯈꯣꯏ ꯉꯔꯥꯡꯁꯦ ꯑꯗꯨꯝ ꯕꯟ ꯇꯧꯕ ꯖꯒꯥ ꯖꯒꯥꯗ ꯂꯝꯕꯤ ꯊꯠꯄꯗ ꯊꯨꯅ ꯌꯧꯒꯗꯕ ꯖꯒꯥꯗꯨ ꯀꯣꯏꯅ ꯌꯧꯕꯒꯤ ꯌꯥꯝꯅ ꯊꯦꯡꯊꯕ ꯖꯒꯥ ꯑꯃ ꯊꯣꯛꯈꯤꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯣ ꯁꯨꯝꯕ ꯉꯔꯥꯡ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯎꯪꯈꯠꯅꯕ ꯌꯥꯎꯕ ꯃꯗꯨ ꯕꯟ ꯇꯧꯕꯁꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯈꯛ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯅ ꯊꯝꯃꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯇꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯁꯤꯗ ꯍꯪꯉꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯗ ꯃꯥꯏ ꯃꯈꯥ ꯊꯥꯕꯁꯤꯗ ꯍꯥꯏꯕꯅꯤ ꯗ꯭ꯔꯒ ꯐꯥꯔꯦ ꯃꯄꯨ ꯐꯥꯒꯗ꯭ꯔꯥ ꯁꯥꯔꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯀꯣꯛ ꯊꯣꯡꯕꯁꯤꯅ ꯍꯥꯏꯔꯛꯑꯦ ꯑꯣ ꯃꯁꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯒꯦꯅ ꯉꯁꯥꯏꯒꯤ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝꯁꯤꯅ ꯂꯤꯗꯔ ꯑꯣꯏꯔꯒ ꯂꯤꯗꯔ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝꯁꯤꯅ ꯗ꯭ꯔꯒꯀꯤ ꯀꯔꯕꯥꯔꯗ ꯆꯦꯟꯅꯕ ꯑꯗꯒꯤ ꯁꯤ ꯗ꯭ꯔꯒ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀ꯭ꯔꯣꯔꯒꯤ ꯐꯥꯔꯒ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤꯅꯤ ꯍꯥꯏꯕ ꯑꯆꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯗ ꯕꯦꯁ ꯇꯧꯔꯀꯥꯟꯗꯅꯤ ꯑꯗꯨꯅ ꯗ꯭ꯔꯒ ꯐꯥꯔꯦ ꯃꯄꯨ ꯐꯥꯒꯗ꯭ꯔꯥ ꯁꯥꯔꯅ ꯑꯗ ꯃꯁꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯒꯦꯅ ꯌꯥꯝ ꯐꯖꯕ ꯑꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯃꯊꯪ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯊꯔꯁꯗꯦ ꯊꯤꯌꯦꯇꯔꯁꯤꯅ ꯊꯔꯁꯗꯦ ꯊꯤꯌꯦꯇꯔꯁꯤꯗ ꯌꯥꯎꯔꯦ ꯀꯩ ꯍꯥꯏ ꯌꯥꯎꯒꯦꯗ now everything is yet to be finalized and none of us is ever ready to digest the outcome protests were ignored and denied when no one is there to blame aduna akhoi leiribasida karino akoina tawgadabasena akhoi masen jum laungdaraga leibasida MLA su yaure praja su yaure loi khandaraga leire now everything is yet to be finalized haji kemta koi finalize to ngamdri and none of us is ever ready to digest the outcome protests were ignored ada karino tawriba khoi changkele khongjing si karino haibisisu outcome kai lakade kham ngamdri and when no one is there to blame aduna sida khoi kana da blame tawgadagi haibigi haji leiriba Manipur situation turmoil amda leiriba posi yam phajana stada reveal tawna honaba adum cartoon de thamjage ngasigidi adum ELITETV gi test of cartoon gi mahaw patanga suggestion jare pen tabiri bo simo mo kana khuram jagolena kanira betha dijiri pinebersi Diagnostic ki lamda chahi nipu hena mangjil thana lakpaga loinana babina group na miyangmi mafamda lanthokjari anoba ana laingi pathapta compassionate healthcare specialized field kun henbagi khanghairaba expert singa tanaduna matamga chunaraba laingbagi kanaba lobiyu khwaidigi luba treatment dagi horaga personalized oiba treatment pituna adongi haksel fagatna bahonaba asina ikpegi pandam oi adongi haksang fagalakpagi khongchata nungaiba amadi afaba laingi chakcharaba kanaba lobiyu babina hospital where hope meets compassion